ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯖꯨꯕꯔꯥꯖ ꯕꯤꯔ ꯁꯤꯡ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯂꯦꯈꯥ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯆꯤꯇ꯭ꯔꯔꯝꯕꯝ ꯀꯧꯕ ꯗꯦꯁꯇ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯆꯤꯇ꯭ꯔꯙꯕꯖ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯨꯗꯦꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯇ꯭ꯔꯙꯕꯖ ꯌꯥꯝꯅ ꯃꯤꯑꯣꯛ ꯃꯤꯆꯥꯟ ꯐꯕ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤ ꯃꯆꯥ ꯄꯣꯛꯂꯝꯗꯦ꯫ ꯃꯆꯥ ꯄꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯇꯧꯐꯝ ꯈꯪꯗꯅ ꯁꯤꯕ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏꯕꯨ ꯃꯆꯥ ꯄꯤꯕꯤꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯃꯥꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯁꯤꯕ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯖꯔꯛꯄ ꯑꯁꯤꯗ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯎꯕꯤꯔꯗꯨꯅ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯪꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯦ ꯅꯤꯡꯊꯧ, ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯖꯔꯤꯕ ꯑꯁꯤꯗ ꯑꯩꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯅ ꯅꯐꯝꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛꯇꯤ ꯄꯤꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯄꯣꯛꯇ ꯕꯤꯙꯤ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯅꯆꯥ ꯙꯥꯔ ꯄꯥꯜꯂꯨ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯆꯥ ꯅꯤꯄꯥ ꯙꯥꯔꯁꯤꯡꯗ ꯆꯟꯕꯗꯤ ꯑꯩꯅ ꯅꯐꯝꯗ ꯄꯤꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯖꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥ ꯑꯃꯗꯤ ꯅꯍꯥꯛ ꯐꯪꯖꯕ ꯑꯣꯏꯖꯔꯣ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯪꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯕꯤꯅꯕ ꯅꯪꯒꯤ ꯙꯥꯔ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯪꯅ ꯋꯥꯔꯤꯕꯗꯨ ꯀꯣꯛꯅꯕ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯑꯩꯅ ꯅꯐꯝꯗ ꯄꯤꯕꯤꯔꯕꯅꯤ꯫ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯅꯖꯥ ꯏꯕꯦꯝꯃꯕꯨ ꯂꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯔꯒ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯅꯆꯥ ꯄꯤꯕ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯕꯗꯨ ꯊꯣꯏꯅ ꯋꯥꯐꯝ ꯊꯣꯛꯇꯦ꯫ ꯅꯖꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯟꯃꯤꯟꯅꯔꯕꯗꯤ ꯅꯆꯥ ꯅꯤꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯏꯅ ꯁꯤꯕ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯪ ꯑꯗꯨꯗ ꯕꯣꯔ ꯄꯤꯔꯝꯂꯒ ꯃꯍꯥꯗꯦꯕ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯪꯗ ꯇꯥꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯑꯩꯅ ꯏꯆꯥ ꯙꯥꯔ ꯄꯥꯝꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯃꯐꯝꯗ ꯏꯆꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯥꯅ ꯇꯥꯛꯄꯤꯔꯝꯕꯗ ꯅꯪꯗꯤ ꯕꯤꯙꯤ ꯀꯧꯕ ꯂꯥꯏꯅ ꯅꯆꯥ ꯙꯥꯔ ꯄꯥꯜꯂꯨ ꯍꯥꯏꯕ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯖꯥ ꯏꯕꯦꯝ ꯑꯃ ꯄꯤꯕꯤꯔꯒꯦ꯫ ꯃꯥꯒꯤ ꯍꯛꯇꯛꯇ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯏꯐꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯂꯧꯔꯤꯕ ꯏꯃꯥꯛ ꯑꯗꯨꯅ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯄꯥꯜꯍꯜꯂꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯋꯥꯌꯦꯜꯍꯜꯂꯕꯗꯤ ꯅꯍꯥꯛ ꯅꯆꯥ ꯄꯤꯕ ꯄꯣꯛꯇꯕꯒꯤ ꯊꯣꯏꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯏꯕꯨꯡꯉꯣ ꯃꯥꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯐꯔꯦ, ꯏꯕꯨꯡꯉꯣ ꯃꯥꯅ ꯄꯤꯕꯤꯔꯝꯕ ꯏꯆꯥ ꯀꯩꯅꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯟꯖꯍꯧꯔꯕꯗꯤ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯕ ꯍꯥꯏꯕꯗꯨ ꯏꯆꯥꯅꯨꯄꯤꯅ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯊꯣꯏꯅ ꯋꯥꯐꯝ ꯊꯣꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯆꯤꯇ꯭ꯔꯙꯕꯖ ꯂꯩꯈꯤ꯫ ꯂꯥꯏꯒꯤ ꯋꯥꯌꯦꯜꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯕꯤ ꯀꯧꯕꯤꯗꯨ ꯒꯔꯚꯒꯤ ꯂꯩꯈꯣꯟ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯕꯪꯒꯜ ꯗꯦꯁꯇ ꯁꯨꯃꯟꯗ ꯀꯧꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯍꯤ ꯐꯥꯔꯕ ꯐꯥꯎꯕ ꯑꯉꯥꯡꯒꯤ ꯃꯁꯥꯗ ꯀꯞꯄ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯅꯣꯛꯄꯁꯨ ꯈꯪꯗꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯎꯔꯒ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯇꯥꯡꯅ ꯐꯪꯖꯕ ꯃꯆꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯖꯔꯒ ꯃꯄꯨꯛꯅꯤꯡꯁꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅ ꯎꯏ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯉꯥꯡꯕ ꯍꯩꯇ꯭ꯔꯕꯁꯨ ꯅꯣꯛꯇꯨꯅ ꯃꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯎꯖꯔꯒ ꯃꯟꯇ꯭ꯔꯤꯒꯤ ꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯆꯍꯤ 4-5 ꯁꯨꯔꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯍꯦꯛ ꯍꯦꯛ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯗꯤ ꯅꯣꯡꯃꯇ ꯅꯣꯛꯇꯦ꯫
ꯉꯥꯡꯗꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯍꯜꯂꯤ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯅ ꯁꯨꯝ ꯆꯠꯊꯣꯛꯈꯤꯗꯨꯅ ꯆꯠꯈꯤꯕꯅ ꯕꯣꯟ ꯑꯃ ꯌꯧꯈꯤ ꯃꯈꯣꯏ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ ꯖꯨꯕꯔꯥꯖ ꯑꯩꯈꯣꯏ ꯑꯅꯤꯅ ꯕꯣꯟ ꯑꯁꯤꯗ ꯎꯍꯩ ꯑꯍꯥꯎꯕ ꯍꯦꯛꯇꯨꯅ ꯆꯥꯗꯨꯅ ꯂꯥꯛꯈꯤꯕꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤ ꯂꯝꯃꯨꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯥ ꯑꯃꯨꯛ ꯆꯠꯂꯒꯨꯝꯁꯤ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠꯁꯨ ꯇꯥꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯏ ꯑꯁꯣꯡꯕ ꯕꯣꯟ ꯑꯗꯨꯗ ꯂꯦꯛꯄ ꯇꯥꯈꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯁꯤꯡꯕ ꯃꯔꯝꯅ ꯖꯨꯕꯔꯥꯖ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯀꯪꯕ ꯎꯅꯥꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏ ꯎꯍꯩ ꯆꯥꯗꯨꯅ ꯈꯣꯝꯖꯤꯜꯂꯤꯕ ꯎꯅꯥꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯎꯇꯣꯟꯗ ꯂꯪꯖꯥ ꯑꯅꯤꯈꯛ ꯇꯣꯡꯗꯨꯅ ꯂꯩ ꯑꯉꯥꯡ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯪꯖꯥ ꯑꯃꯣꯝ ꯑꯗꯨꯅ ꯍꯪꯂꯛꯈꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡ ꯌꯧꯍꯟꯈꯤꯒꯗꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯪꯖꯥ ꯍꯅꯨꯕ ꯑꯗꯨꯅ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯦꯝꯅ ꯃꯥꯡꯈꯤꯕ ꯌꯥꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯒꯗꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯛꯂꯤꯕꯁꯤ ꯂꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒ ꯊꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕꯤꯗꯨꯅ ꯍꯩꯔꯕ ꯈꯪꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯗꯨꯅ ꯀꯣꯅꯨꯡ ꯌꯧꯅꯕ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯤ ꯍꯥꯏꯔꯛꯈꯤ ꯂꯪꯖꯥ ꯍꯅꯨꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯪꯖꯥ ꯑꯃꯣꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯅꯨꯡ ꯌꯧꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯀꯣꯅꯨꯡ ꯊꯨꯅ ꯌꯧꯅꯕꯗꯤ ꯇꯧꯕꯤꯗ꯭ꯔꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯒꯗꯧꯔꯤꯕꯗꯤ ꯂꯪꯖꯥ ꯑꯃꯣꯝ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯪꯖꯥ ꯂꯥꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯗꯕꯗꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯗꯨ ꯍꯪꯂꯤꯕꯅꯤ ꯇꯥꯔꯣ ꯖꯨꯕꯔꯥꯖ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯄꯪꯕ ꯑꯁꯤ ꯑꯩꯈꯣꯏꯒ ꯊꯦꯡꯅꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯝꯕꯤꯈꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯁꯨꯝ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯥꯏꯅ ꯃꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯅ ꯁꯤꯜꯂꯤꯕ ꯑꯁꯤꯃꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯂꯕꯗ ꯂꯪꯖꯥ ꯑꯃꯣꯝ ꯑꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ ꯊꯣꯛꯂꯤꯕ ꯃꯔꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏ ꯑꯄꯪꯕꯤꯗ ꯇꯥꯛꯄꯤꯗꯨꯅ ꯈꯪꯍꯟꯕꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯖꯔꯛꯈꯤ ꯃꯗꯨꯗ ꯂꯪꯖꯥ ꯍꯅꯨꯕ ꯑꯗꯨꯅ ꯇꯥꯔꯣ ꯏꯕꯦꯝꯃ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯣꯡꯂꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯎꯁꯥ ꯑꯁꯤꯃꯛꯇꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯕꯨ ꯄꯨꯟꯅ ꯃꯊꯪ ꯃꯊꯪ ꯆꯥꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯈꯤ ꯃꯥꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯃꯛꯇꯗ ꯂꯩꯕ ꯕ꯭ꯔꯍꯃꯟ ꯁꯨꯈꯗꯦꯕ ꯍꯥꯏꯕꯗꯨꯒꯤ ꯃꯖꯥꯏꯕꯦꯝꯃ ꯎꯃꯥ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝꯅꯤ ꯕ꯭ꯔꯍꯃꯟ ꯂꯩꯁꯥꯕꯤ ꯎꯃꯥ ꯍꯥꯏꯕꯤꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤ ꯆꯤꯡ ꯂꯦꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯁꯤꯁꯨ ꯕ꯭ꯔꯍꯃꯟꯒꯤ ꯑꯣꯏꯕ ꯕꯦꯗ ꯄꯨꯔꯥꯟ ꯅꯤꯡꯊꯤꯅ ꯈꯪꯖꯕ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯇꯨꯅ ꯁꯪꯁꯥꯔꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯈꯣꯡꯕꯨ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯋꯥꯉꯥꯡ ꯊꯝꯅꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯁꯥꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯎꯔꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯎꯃꯥ ꯀꯧꯕꯤ ꯕ꯭ꯔꯍꯃꯟ ꯀꯩꯅꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯔꯃꯅꯤ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯎꯃꯥꯕꯨ ꯃꯥꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯎꯃꯥ ꯀꯧꯕꯤ ꯕ꯭ꯔꯍꯃꯟ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ ꯏꯕꯨꯡ ꯅꯪꯅ ꯅꯆꯟ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯅꯆꯟ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯅꯆꯟ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯖꯕ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯋꯥꯕꯨ ꯊꯝꯖꯔꯨꯔꯦ ꯑꯗꯨꯅ ꯏꯕꯨꯡꯅ ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯒꯤ ꯋꯥꯁꯛ ꯑꯁꯤꯕꯨ
kahꯟꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟꯅꯕꯒꯨꯝ ꯈꯟꯕꯤꯗꯨꯅ ꯅꯆꯟꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤ ꯎꯃꯥꯒꯤ ꯅꯨꯡꯁꯤꯅ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯎꯔꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯏꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯅꯐꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯕ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯊꯣꯏꯅ ꯍꯦꯟꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯖꯔꯣꯏ ꯅꯆꯟꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟꯒꯨꯝ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯇꯥꯍꯜꯂꯕꯅꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯕꯔꯃꯟ ꯃꯆꯥꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯕ꯭ꯔꯃꯟ ꯀꯩꯅꯥꯅ ꯏꯕꯨꯡ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯅꯆꯟ ꯑꯩꯕꯨ ꯅꯍꯥꯛꯃꯛꯀ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟ ꯑꯃꯅꯤ ꯈꯟꯕꯤꯗꯨꯅ ꯅꯆꯟꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯎꯔꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯈꯣꯡ ꯄꯥꯏꯔꯗꯨꯅ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯕꯨ ꯎꯔꯤꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯕ꯭ꯔꯃꯟ ꯃꯆꯥꯗꯨ ꯍꯥꯠꯀꯅꯤ ꯕ꯭ꯔꯃꯟ ꯂꯩꯁꯥꯕꯤ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯁꯤ ꯅꯪꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯅꯍꯥꯛ ꯍꯤꯡꯁꯥꯕ ꯍꯥꯏꯕꯗꯨꯒꯤ ꯂꯤꯆꯠ ꯆꯠꯄ ꯍꯤꯡꯁꯥꯕ ꯑꯃꯅꯤ ꯐꯔꯦ ꯅꯪꯅ ꯉꯝꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯕꯗꯤ ꯅꯍꯥꯛ ꯍꯤꯡꯁꯥꯕ ꯍꯥꯏꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯗꯨ ꯑꯣꯜꯂꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯠꯀꯗꯧꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯖꯒꯦ ꯈꯜꯂꯤꯕ ꯃꯍꯥꯛꯅ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯨꯡ ꯑꯣꯏꯅ ꯄꯣꯛꯂꯁꯅꯨ ꯑꯩꯅ ꯅꯪꯅ ꯍꯥꯠꯇꯨꯅ ꯁꯤꯔꯕ ꯀꯥꯟꯗ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯖꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒꯦ ꯃꯗꯨꯗ ꯅꯪꯅ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯄꯥꯝꯕꯗꯒꯤ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯕꯨ ꯏꯁꯥꯅ ꯍꯦꯛ ꯌꯥꯗꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯔꯤ ꯊꯝꯒꯦ ꯈꯜꯂꯛꯄꯒ ꯅꯍꯥꯛ ꯎꯠ ꯑꯣꯟꯗꯨꯅ ꯇꯨꯝꯃꯨ ꯍꯥꯏꯔꯒ ꯎꯃꯥ ꯀꯧꯕꯤ ꯕ꯭ꯔꯃꯟ ꯂꯩꯁꯥꯕꯤꯗꯨ ꯁꯥꯎꯈꯤꯕ ꯍꯦꯟꯈꯤꯗꯨꯅ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯁꯤꯔꯦ ꯃꯗꯨ ꯎꯕꯗ ꯎꯔꯤꯕ ꯀꯧꯕ ꯍꯤꯡꯁꯥꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯅꯤꯄꯥ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯍꯨꯠꯇ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯅꯍꯥꯛ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯂꯦꯗꯣ ꯅꯪꯅ ꯁꯤꯔꯕꯅꯤꯅ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯕꯔꯃꯟ ꯃꯆꯥꯗꯨꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯍꯥꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯕꯨꯁꯨ ꯑꯃꯨꯛ ꯎꯗꯅꯕ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯕ꯭ꯔꯃꯟ ꯃꯆꯥ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯃꯟ ꯀꯨꯃꯥꯔ ꯑꯁꯤꯅ ꯕ꯭ꯔꯃꯟ ꯀꯩꯅꯥꯕꯨ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯕ꯭ꯔꯃꯟ ꯃꯆꯥꯅ ꯅꯨꯡꯁꯥ ꯊꯤꯅ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯝꯃ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯨꯡꯈꯠꯄꯤꯔꯦ ꯕ꯭ꯔꯃꯟ ꯃꯆꯥ ꯑꯗꯨꯅ ꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯖꯔꯕꯁꯨ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯗꯨꯅ ꯁꯤꯔꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯕꯗ ꯕ꯭ꯔꯃꯟ ꯀꯨꯃꯥꯔ ꯃꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯎꯔꯤꯕ ꯀꯧꯕ ꯍꯤꯡꯁꯥꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯑꯁꯤꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯕ꯭ꯔꯃꯟ ꯃꯆꯥꯗꯨꯒꯤ ꯀꯣꯛꯊꯛꯇ ꯆꯩꯌꯦꯗꯨꯅ ꯀꯟꯅ ꯐꯨꯔꯦ ꯃꯗꯨꯗ ꯕ꯭ꯔꯃꯟ ꯃꯆꯥꯗꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯨꯔꯦ ꯕ꯭ꯔꯃꯟ ꯃꯆꯥꯅ ꯇꯨꯕꯗꯨ ꯎꯔꯒ ꯎꯔꯤꯕ ꯀꯧꯕ ꯑꯁꯤꯅ ꯅꯣꯛꯂꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯎꯇꯨꯞ ꯑꯗꯨꯅ ꯊꯥꯕ ꯍꯧꯔꯛꯂꯕꯗ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯕ ꯕ꯭ꯔꯃꯟ ꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯦ ꯃꯍꯥꯁꯣꯏ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯃꯗꯤ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯗꯤ ꯃꯗꯨꯗ ꯎꯔꯤꯕꯅ ꯍꯥꯏꯔꯛꯈꯤ ꯇꯥꯎ ꯍꯦ ꯕ꯭ꯔꯃꯟ ꯃꯆꯥ ꯑꯩꯅ ꯕ꯭ꯔꯃꯟ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯁꯤ ꯍꯥꯏꯔꯨꯕꯗ ꯅꯍꯥꯛ ꯂꯩꯕꯅ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ ꯃꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕꯅ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯊꯥꯔꯤ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯎꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥ ꯑꯁꯤ ꯃꯨꯠꯄ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯕ꯭ꯔꯃꯟ ꯃꯆꯥꯅ ꯎꯔꯤꯕ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯦ ꯍꯤꯡꯁꯥꯕꯒꯤ ꯂꯤꯆꯠ ꯆꯠꯄ ꯅꯤꯄꯥ ꯅꯍꯥꯛ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯤꯡꯁꯥꯕꯒꯨꯝꯕꯅꯤ ꯅꯍꯥꯛ ꯁꯪꯁꯥꯔꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯖꯤꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯇꯃꯥ ꯍꯥꯏꯅ ꯀꯧꯕ ꯖꯤꯕ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯅꯖꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨ ꯂꯩꯔꯤꯕꯅꯤ ꯕ꯭ꯔꯃꯟ ꯀꯩꯅꯥ ꯑꯁꯤꯒꯤ ꯑꯇꯃꯥ ꯑꯗꯨꯅꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯌꯥꯎꯔꯤꯕ ꯖꯤꯕ ꯑꯇꯃꯥ ꯑꯗꯨꯕꯨ ꯄꯥꯝꯗꯦ
Nangna pambadagi pamjadaba mabu nangna hale. Adugisu mathakta mana nungsijaba pamjaba ibusu nangna kalakpadagi halagani. Aikhoibu halaga nangi apamba phangadra. Phare nangi naning thungnaba ibu halu. Aduga aina nafamda sap asimatang piramgi. Masimadi nahak soidana phangbiboyu. Nahak ngasi kauba numida sidagi nahak hingsaba haibadu onduna laikro. Nangna hatkadoriba amadi halamlaba aikhoyani na mapok ama polaklaba matam maduda nangna pamna hatkribi Brahman kaina sina ningthau macha nupi Raj kaina oina poklasinu. Aisu laiba amagi ningthau macha oina poktuna lairabada hingsaba nangna ningthaugi maja ibe madubu ubada nangi rani oheningduna mabu phaduna puro adubu nangna khangadabadi nupi aduna masana hek yadriba phawba nangna mabu tinnaroidabani. Kariguma nangna lam henduna nupi masana yadana tinnaba thoklabadi nahak ut onduna mangu. Nangna phakriba Raj kaina adubu aina thiraktuna nanga aiga akanba lan panaduna nangbu aina hatuna nangna ngasi aikhoyani bu halibasigi laman singba sakna si haina Brahman Kumarna uriba kauba adugi mafamda sap tauramlaga Brahman masadu sikri. Asiba haksang anidu uriba kauba aduna punna puraga aikhoyani na tongliba usasigi nongpok pangbada lairiba usha chauba sida makhoyani bu yanduna thamle. Matama sida Brahman Kumara amadi Brahman kaina ani bu usha sida hek yanbaga uriba kaubani padu hingsaba haibadu onkre. Magna lairiba anidubu kanano karino haibadu kaukre. Mage wakhanda makhoyanidu mana pharakpa mini hauna charagani khanduna mana nipadubu hana chaba horakle. Mana hek chaba horakpaga Brahman nipadugi yet thangba khutki khunaubi adu nanthokhtuna ukhong asida takre. Hek tabaga laigi nongdamna khunaubi adu siat khairaba ukhonggi laikrakta takhiduna hingsabana uba phangkhidi. Nipasi saru sayang loina charabada mahak Brahman kaina sisu chaba horakle. Matamasidassu Brahman kaina oiribi adugi oi thangba khutki khuning thau adu nanthokhtuna ukhongda lairiba laikrak aduda tasele. Laigi nongdamna madusu hingsabana ukhidre. Mahak makhoyani bu hek chaba loibaga hingsaba si mayagi mahi ningthin haikre. Mana khali daibang mi haibasi onthokna haukreda. Asumna khanduna hingsabana nongma nongmagi mana chaningba mi sa san chaduna leirakpana laibag asi awaba oirakpa matam aduda laibag asida panba ningthau asina nongma magi mantri makok ahana aduda hairakhi. Ipu haujik aikhoi kari taugadoribano laibag asida leiriba hingsaba asibu tanthokhidrabadi laibag asi awaba oiragani. Aikhoi su tamba ngamdaba mawongda leiragani. Mana khudong sakhiba numitta aikhoi busu sakhiba yai. Aduna ipuna kari upai tauraga mabu laibag asidagi tanthokhinaba upai thibiyu hairakhi. Ningthaugi wadu taraga shamba kauba mantri aduna hingsabagi maramda wakhal khanba horakle. Mana mamit uishinduna dhyan dauduna yenglakpada thokliba waram pumnamak ure. Aduga asumna ningthau yengladuna hairakhi. Iningthau ibungo mahakpu aikhoi mayamna hatpadi yararoi. Aduga mabu tanthokkhibadi yagadra khanjai. Mantrigi wadu taraga ningthauna kari waram laibanano aikhoina mabu hatpa ngamloi hairibadu hangjarakhi. Maduda mantri aduna haijarakhi. Iningthau ibungo lairiba hingsabasi mina onkhiba hingsabani. Mahak maramchat phattaba minung silaitaba dharma masak khangdaba mina onkhiba hingsabani. Mahakti sab amadagi magi masada boroiduna hingduna maga kana amataga lambang ngamdana leigaduriba hingsaba amani hairabada ningthauna ipu madi omor oina hingduna leirabadi sangsada leiriba mi haiba aikhoidi awaba oiragani karam tawgani hairakhi. Wadu taraga tabi oi ningthau mabu halagadaba mi shakti ningthauna poksaba
ꯖꯨꯕ꯭ꯔꯥꯖ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯃꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯍꯥꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯖꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯄꯨ, ꯑꯩꯕꯨ ꯏꯆꯥ ꯐꯪꯂꯛꯈꯤꯒꯗ꯭ꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯎꯗꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯤꯕ ꯑꯁꯤꯗ ꯏꯄꯨꯅ ꯇꯥꯛꯄꯤꯕꯗ ꯑꯩꯒꯤ ꯏꯆꯥ ꯖꯨꯕ꯭ꯔꯥꯖꯅ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯍꯥꯠꯂꯛꯈꯤꯒꯅꯤ ꯇꯥꯖꯕꯗ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯔꯣꯏ꯫ ꯃꯥꯒꯤ ꯃꯔꯝꯅ ꯑꯩꯍꯥꯛ ꯏꯆꯥ ꯐꯪꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯁꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯂꯩꯔꯁꯤꯅꯨ꯫ ꯃꯍꯥꯛ ꯃꯔꯥꯟ ꯀꯌꯥꯁꯨ ꯂꯪꯁꯤꯟꯖꯔꯁꯤꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯐꯪꯂꯒꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯗꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯑꯁꯤꯗꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯅꯕ ꯂꯝꯕꯤ ꯑꯃꯇꯪ ꯅꯅꯥꯏ ꯏꯄꯨꯅ ꯁꯤꯟꯖꯅꯤꯡꯉꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, ꯆꯨꯝꯃꯤ ꯏꯄꯨ, ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯏꯄꯨꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯑꯩꯗꯤ ꯏꯄꯨꯅ ꯏꯆꯥꯅꯤꯄꯥ ꯐꯪꯂꯒꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯅ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯖꯔꯕꯅꯤꯅ ꯅꯅꯥꯏ ꯅꯄꯨꯅ ꯅꯅꯥꯏꯁꯤꯡ ꯈꯔꯒ ꯂꯣꯏꯅꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯥꯒ ꯋꯥꯔꯤ ꯑꯃꯇꯪ ꯃꯥꯒꯤ ꯃꯐꯝꯗ ꯁꯥꯖꯒꯦ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯁꯥꯝꯕꯅ ꯃꯅꯥꯏ ꯅꯤꯄꯥ ꯈꯔꯒ ꯂꯣꯏꯅꯅ ꯑꯍꯥꯎ ꯑꯊꯨꯝ ꯅꯤꯡꯊꯤꯅ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯂꯥꯛꯇꯨꯅ ꯍꯤꯡꯆꯥꯕ ꯎꯅꯅꯕ ꯂꯩꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯍꯥꯠꯇꯨꯅ ꯄꯨꯔꯛꯂꯒ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯎꯁꯥ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯃꯤ ꯑꯁꯤꯕꯗꯨ ꯆꯥꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯈꯣꯡꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯁꯥꯝꯕ ꯑꯃꯗꯤ ꯑꯊꯦꯟ ꯄꯣꯠ ꯑꯍꯥꯎ ꯑꯊꯨꯝ ꯄꯨꯔꯛꯂꯤꯕ ꯅꯤꯄꯥ ꯈꯔ ꯑꯗꯨ ꯎꯔꯛꯂꯦ꯫ ꯃꯈꯣꯏꯕꯨ ꯎꯕꯗ ꯍꯤꯡꯆꯥꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅ ꯃꯤ ꯑꯁꯤ ꯀꯣꯟꯅ ꯆꯥꯔꯒ ꯅꯈꯣꯏꯒꯤ ꯑꯍꯤꯡꯕ ꯏ ꯑꯗꯨ ꯍꯥꯟꯅ ꯆꯨꯞꯈꯤꯒꯦ ꯍꯥꯏꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯁꯥꯝꯕꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯑꯊꯧꯕ, ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯏꯕꯨꯡꯉꯣ ꯑꯉꯝꯕꯒꯤ ꯅꯐꯝꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯁꯥꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯅꯥꯏ ꯅꯄꯨꯅ ꯏꯕꯨꯡꯉꯣꯒꯤ ꯐꯒꯗꯕ ꯋꯥꯐꯝ ꯑꯃꯇꯪ ꯅꯤꯡꯁꯤꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯑꯁꯤꯗ ꯏꯕꯨꯡꯉꯣꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯆꯥꯅꯕ ꯈꯔꯁꯨ ꯄꯨꯖꯔꯛꯏ꯫ ꯃꯁꯤ ꯏꯕꯨꯡꯉꯣꯅ ꯆꯥꯕꯤꯔꯒ ꯏꯕꯨꯡꯉꯣꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯁꯤ꯫ ꯃꯗꯨꯅ ꯏꯕꯨꯡꯉꯣꯒꯤꯁꯨ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯨꯡꯉꯣꯒꯤ ꯔꯥꯅꯤ ꯑꯣꯏꯒꯗꯧꯕꯗꯨꯁꯨ ꯅꯅꯥꯏ ꯅꯄꯨꯅ ꯇꯥꯛꯆꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯥꯒꯤ ꯔꯥꯅꯤ ꯄꯜꯂꯛꯄꯗ ꯃꯍꯥꯛ ꯁꯥꯎꯕ ꯐꯔꯗꯨꯅ, ꯇꯥꯛꯄꯤꯌꯨ ꯏꯄꯨ ꯃꯟꯇ꯭ꯔꯤ, ꯑꯩꯒꯤ ꯔꯥꯅꯤ ꯑꯣꯏꯒꯗꯧꯕ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯄꯨꯅ ꯑꯩꯒꯤꯗꯃꯛ ꯔꯥꯅꯤ ꯇꯥꯛꯀꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯩꯍꯥꯛ ꯉꯥꯏꯉꯝꯂꯛꯇ꯭ꯔꯦ꯫ ꯊꯨꯅ ꯇꯥꯛꯄꯤꯔꯣ ꯍꯥꯏꯅ ꯍꯤꯡꯆꯥꯕꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯍꯔꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯈꯪꯂꯗꯨꯅ, ꯏꯄꯨꯅ ꯂꯥꯛꯂꯤꯕꯁꯤ ꯏꯕꯨꯡꯉꯣꯒꯤ ꯆꯥꯅꯒꯗꯕ ꯔꯥꯅꯤ ꯑꯗꯨ ꯇꯥꯛꯂꯝꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕु ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯕꯨ ꯑꯐꯕ ꯑꯊꯣꯏꯕ ꯑꯣꯏꯍꯟꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯑꯐꯕ ꯑꯆꯧꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯣꯏꯍꯟꯗꯨꯅ ꯇꯥꯏꯕꯪꯅ ꯀꯤꯅꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯉꯥꯛꯄꯤꯗꯨꯅ ꯂꯩꯖꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯏꯕꯨꯡꯉꯣꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩ ꯈꯟꯗꯨꯅ ꯀꯤꯅꯒꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯏꯕꯨꯡꯉꯣꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯎꯕ ꯑꯊꯨꯝꯕ ꯀꯌా ꯄꯤꯔꯨꯁꯣ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯅꯄꯨꯅ ꯃꯤ ꯈꯔꯒ ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯗꯨ ꯃꯁꯥꯗꯨ ꯃꯥꯕꯨ ꯊꯥꯒꯠꯄ ꯑꯗꯨꯗ ꯅꯥꯄꯜ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏꯅꯦ, ꯏꯄꯨ ꯈꯣꯏꯅ ꯑꯗꯨꯝꯅ ꯑꯩꯕꯨ ꯈꯟꯕꯤꯕ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯔꯤꯕꯅꯣ ꯇꯥꯛꯄꯤꯌꯨ, ꯀꯔꯝꯕ ꯊꯕꯛ ꯄꯥꯡꯊꯣꯛꯆꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯑꯊꯧꯕ, ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯅꯄꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯊꯣꯛꯂꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯨꯟꯅ ꯇꯥꯗꯨꯅ ꯃꯁꯤꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯖꯔꯕꯗꯤ ꯅꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗ ꯅꯠꯇꯅ
ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯟꯅ ꯐꯥꯗꯨꯅ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯗꯨꯅ ꯃꯁꯥꯅ ꯌꯥꯅꯕ ꯍꯣꯠꯅꯔꯒ ꯃꯁꯥꯅ ꯌꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯪꯒꯤ ꯔꯥꯅꯤ ꯑꯣꯏꯅ ꯂꯧꯁꯤꯟꯒꯗꯧꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯁꯥꯅ ꯌꯥꯗꯅ ꯅꯪꯅ ꯅꯝꯗꯨꯅ ꯃꯈꯣꯏꯕꯨ ꯉꯝꯃꯤ ꯈꯟꯗꯨꯅ ꯇꯤꯟꯅ ꯇꯣꯠꯅꯕ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯄꯨꯅ ꯏꯁꯨ ꯑꯀꯟꯕ ꯅꯍꯥꯛꯄꯨ ꯃꯥꯡꯍꯟꯅꯤꯡꯗꯗꯨꯅ ꯅꯐꯝꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯥꯛꯀꯗꯕ ꯍꯤꯔꯝ ꯈꯔꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯅꯪꯅ ꯉꯥꯛꯇꯨꯅ ꯆꯠꯆꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛ ꯑꯊꯣꯏꯕ ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯃꯥꯟꯅꯕ ꯍꯤꯡꯆꯥꯕꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯀꯟꯕ ꯍꯤꯡꯆꯥꯕꯁꯤꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯀꯣꯛ ꯅꯣꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯅ ꯇꯥꯛꯄꯤꯌꯨ ꯏꯄꯨ, ꯀꯔꯝꯕ ꯍꯤꯔꯝꯅꯣ ꯅꯁꯨꯅ ꯉꯥꯛꯀꯗꯕ ꯂꯝꯕꯤꯗꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯥꯒꯤ ꯐꯅꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯐꯝꯗ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯇꯥꯛꯄꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫